Metallic wear ama yotluba chahi kunithoi suraba mioi ama Langol da leiba Siza Hospitals and Research Institute ta laingduna mahaki Chakhaoda Leiramba metallic wear mai Pakna Louthokpa Ngamkhre haidi Siza Hospital gi maikai dagi fungdo rakibada chahi kunithoi suraba mioi asina tha sigi hokiba tang tareta metallic wear ama yotlubadagi mahaki Chakhaoda changduna leiki thaudo aduga mari leinana Han bagi oina hospital amada hana lying bagaloina na Siza Hospital da tha sigi hokiba tangma panda refer torkibani X-ray loba matamda mioi asigi Chakhaoda wer yawbadu uki mahakpu Consultant General Surgeon Dr. Chandragupta Chongthamna yengsin bagaloina na endoscopic procedure sethaki centimeter humfurom sangba konsilaga centimeter tararom Poikadaba metallic wear adu local anesthesia tauduna akhanaba endoscopic instrument na mioi adugi machin phauduna Louthokpa ngamki tungda fibam fagalakpaga loinana numit aduda discharge tawrki haidi mai pakpa sina mahausaga manadaba makhalgi khudong chadaba singda chawkhatlaba endoscopic technology amasung anoba medical facilities singi matingna Siza Hospital na miyamgidamak seba tawri haibadu takpangamli haidi